पाउचेदी यमफोक ओइबा मरोइबा पाउ खराब दे तौजरी MPP की मराइबक तंबंगमदना मुतखेबा याबगी फिफमदा लागले मणिपुर बे स्टेटहुड फक्तनबा होनबदा अचौबा थौदांग लौखिबदा नतना मणिपुर की ख्वाइदगी लीरबा रीजनल पॉलिटिकल पार्टी ओइरिबा मणिपुर पीपल्स पार्टी MPP की मराइबक तंबंगमदना मुतखेबा याबगी फिफमदा लागले आइना खोंगबान तबम सरचंद्र को कन्वेनर ड्यूटेंट बॉडी ऑफ सेंट्रल कमिटी मेंबरना चेरोलमदा यामना पेंदना फोंदोरकले Serol asina makha taraduna party asina British ki mayuk taning tamba ngakna ba honna baga mathoi kubakta haptuna lantheng na bada thawai thakiba Manipur gi athu bising pamasak taktuna center gi lusing bagyana ikai khumnan tuna 13 August amade 23 April pa state ki thak ta phaw pangthok lamba amade hiram kodi makta Manipur ba jingkhatuna masak takna ba honramba ipa ipo ahlaman na hona duna thambiramba MPP ngasidi masak kakta gi khanba oijaba thiba miyu kana miyam bo tha jantuna makok maru oi khibadage ख्वाइदगी लीरबा रीजनल पार्टी असिगी मराइबक तंबंगमदबा फिबमदा लाखिबनी हाइरे अतोप पाउ अमदना थौबाल द जुम्मई चाखरे लुपा लाख 15 रूमगी पोचै तांगोय ओनखरे थौबाल पुलिस स्टेशन की मनुंग चंदा लेबा थौबाल अचौबा पाखंग खोक लेरकता जुम अममै चाखरे मै चाखबा अदुदा लुपा लाख 15 रूम पोचै तांगोय ओनखरे हाइरे थौदोगसे ngasi ayuk pung 10 makharum taba matamda thokibani मै अदु इलेक्ट्रिक शॉर्ट सर्किट दगी अहौब ओइकनी हाइरे Mai chakraba jumpu odugi mamik ningombam ingo sahi jangkhan manga apoppa leikidraba enja school gine thaudo gaduki matangda thawal police station ki tim blak tuna yangshin khre aire mai chakba aduda sel oina lupa lising yangkai yauna yum adugi manungda leiba upu kangthol potchei amadi phamungi phirol sing yauna chawrakna lupa lak 15 rumgi potchei yaukhe loina na mai chakba aduda mompak makhara thamba lupa chawga chapi bandal amasu lawbajada na chakre aire Mai chakpa adu rice cooker dagi sak haplingaida electric spark thokpadagi horokpa oigani thajanari thawdok adugi matangda phangba pauna hai mai chakpa hek horakpaga lekai gi myapna mai kanana bahonakhi adubo mai chak hengalakpadagi thawal fire service da pau piraba matung fire service ki tender ani laktuna mai kanba adu saruk yakhe nagalamarom da Manipur University da teaching amadi non teaching staff sing appointment pidanaba ministry na khangalakle Instruction asida MU da anoba posting creation tawdana busu khangalakhe State sida leiba Central University singi manungda tongan ba department masing khwaitagi hangtok baga iroinana postgraduate course sing da mairoi masing hen bana lausing tansen pam oiriba Manipur University da matam gi matung ina lebak sigi ata university singa punna jasal lagliba government of India gi mari leinariba ministry na pirakpa instruction singi wangmada hek thabak ap sinnaba Honarakpadagi MU da teaching amasung non teaching staff singi appointment period dabari haibaga loinana adoba posting creation tawdana basu khangalakre Manipur University Kanchipur da teaching amasung non teaching staff sing permanent oina appointment period dabani amasung mahikolasig anoba posting creation tawroi dabani haiba wafam se matam khara ki mamang phawpada Ministry of Human Resource Development MSRD haiduna khangdrambadagi onthokituna hujikna Minister of Education aina khangdaraklaba Government of India ki ministry asiki megede ke khangal lakhibani mawang tak de MU gi mari leinari authority sing agdengna na sagonari ba MSRD na akan bapautak piduna maikol asida teaching amsun nan teaching staff sing absent na athing basing piraktuna thingjilinge charak ta sung masibot namkhairaga absent ning ba anoba teaching amsun nan teaching staff sing chomlo thengkhang kharada absent ki bagi mayok ta tongan ba civil writ petition ahum High Court of Manipur da phal torok badagi Housing case sing asigi well chatharibani Civil writ petition sing aduki number sing na petitioner Akoizam Priyopartana Union of India amasung adoba miyoy humpuga mapan ki mathakta file torakiba WPC 288 of 2020 petitioner jongkham Kantaroina Union of India amasung atopa miyoy kunmanga ki mathakta file torakiba WPC 201 of 2020 amasung Petitioner Singambam Sanjoina Union of India amasung atopa miyoy sama kuntrama pargi mathakta file torokiba WPC 321 of 2020 ne Petitioner ahum ki casing asida yawriba respondents ki manungda MU ki mari leinaba authority na thabak absin ki bani aiba tongan ba posting ki miyoy sing yawribani aduga case asi hauji High Court of Manipur ki justice Lanu Sungkum Jamir ki bench ta masigi well chatharklibani Pata pai da imong manung ki angang sing na OBC certificate lawbada awaba kaya mayungnare
School college singda admission tawbada togan ba scholarship amade thabak thoram singda tangai phadana mathau tariba other backward classes OBC certificate launaba khonabada low inkol ki pata laitaba amadi pata lairagasu len computerized tawba yadana lairiba imung manung ki angang singna chawnu khudong charaba kaya meunare hauzik school tamlipa mahiroi singna OBC ki scholarship apply tonana ba khonabada pata laitaba gi amadi pata lairagasu len computerized tawdaba maramna mahiroi kya scholarship thaba yadaba ki phibamda laire maramdi OBC certificate piriba mari lenaba loisang singna OBC lobadda kai padana low inkol ki pata sangi aire mahiroi singna hauzik OBC certificate lobada lairiba problem asi Manipur ki district amda thengnai bane ta singna masagi low inkol ki pata lairagasu ming onthok pa jana da lairiba amadi pata pairagasu len computerized tawdaba imung manung ki mahiroi singna mayok nariba khudong chadaba sing asi Haukiba sahi kaya dagi thengna tuna lagle. Asigum lapa mahiroi singna ma sahi kaya dagi thengna tuna lagle ba khudong chadaba sing asi. Mari lenaba department singna sunga si phawbada ko khananaba akhanaba mayek singba thorang thosil paikhat bagi mami su tabu udre. Aduba lamda masi oina lebak tibadi state asigi district singda lairiba SDC office ta thabak tawriba official singna su mahiroi singda thengna problem asida poksen singna mateng pangbiribra aibasu pangbiba ko leitre. Maragasida Punjab ta yumda nupi masanupi ani sina phangle Punjab ke Sanguru district ta masagi sahi kunthra surabi nupi ama amasung mahake angang oiribe masanupi ani makoi ki mayumda sina phangle aina ngasi police na phangdokre Baljit kauna saron khunda magi mayumda ningthauka bagi nimidang weramda ceiling fan amadagi thauri jalak leramki aina Sanguru deputy superintendent of police Saddapal Sharma aike Magi masanupi sahi mari tangaribi Arsenur Kaur amasung sahi ani tangaribi Birasat Kaur na phamung amagi mathakta siraga lairamki aina police na aike haksang sing adu thabaktagi halakibarapi adugi mapuroibana ahanba urakkibani Nagalamromdana Tripura dagi angang mari Imphal airport ta purakpada chenaba miyoi manga phare Tripura gi tongan pamafam singdagi sahi mapan dagina tarahumdoi phawagi manungda leiba angang nupa masa ani Nupi masa ahum punna mari Agartala dagi Imphal International Airport ta airport tamna tha asigi mari da Indigo 68385 ta purakibada chenaba miyoi maga singjamai police station na ngarang phare aire pharaba miyoi sing adudi Nagamapal phagoi sangbam leikai dagi Hai Cruzam Radharani Saihumra ka tarukma puroiba leikidraba Asmodu Sharma leikai asimaki kangjabi lerak dagi Aribam Sunita sahi yangkai mapuroiba Aribam Dayamo Sagolban Tera Yangkom lerak tegi akoijam Kalpana sahi kundragani to apapa Elokesor West Tripura ki North Kaurnagar Maujagram Panchayat ki Jayalakshmi Datta sahi kuntramari mapuroiba Rajkumar Datta hariba mi mari asina Tripura ki tongan ba mafam singdagi sahi taraga mathoi gi nupa masa ama sahi mapan sahi taraga humdoi gi nupi masa ahom punda angang mari bu Indigo flight haptana purak pagidamak Singjamai police station human trafficking warambayai khanbadagi miyoi asiju miyoi mari asibu ngarang phakibani hariba angang sing asi miyoi mari asina Nagamapal phagoi sangbam lekai delaiba Hazari mayum Sanjit Sharma sahini phogani pan apokpa leikidraba ais modu gi jumda thunglagadabani aibegidamak Sanjitchu police na makatana phaduna uhang bongsing chathake police na pharaba mi mangabo district magistrate Imphal West ta ngasi numidang athengbada police custody remand prayer gidamak puthorake Police na sathakpa investigation ga mari leinana eguising asibo amamam to oina wang pahongsing chathake aroibada content sing asige maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asedagi yengbiri pupna mapathaga sari channel asing atomda kanarabadi subscribe to bitriba sing subscribe to biru maloinana like and share to busu kawi ganupna makpo amukan thaga sari